JTC की shutdown handokre UNC की economic blockade leptana chathari kuki की counter blockade su chathari Imphal da wari sananaba UNC da lengak na matam thakre ozamasi khoigi state asigi hojik oriba fibam asigi matang da khananaba gi damakta manipur lengak na United Naga Council UNC gi president da khoigi ai bache ma piduna khoigi wari sananaba lengak na matam thakre habigi pau han boina headlines na phone ne batare oza pau se za kamai ne yimbi aiza Habitare koi lifeline vehicle mayam cheliba aduga miyam ki service toriba pot budu pusin toriba essential commodities mayam singasigi kwari maru oiba si petrol ni oil ki civilization and development petrol gi makha pon bani na hainari bani ko aduna haiba posak sigi matang da mamang da soi koi extortion mayam highway ta bu khot pagi koi kanoni even recipo driver singi aduga leak oidana leigre aduga haiba mayam singasi blockade amuk ba lambi jita ko adagi amuksu kanu lambi gi phattaba adi reason je yam lai driver singna koi drivers day to buda koi na khangi makoi na toriba duties and responsibilities mayam singa do adugi habi nungai ba haiba tare madugi celebration tawbugi mahuta ngasai lambi phattabadagi accident thokpadagi siba thong tekpada yawbadagi siba adagi security na hatpa nomai caption ba bom thugai ba mayam tawbugi am nungai taba thoduki photo mayam da laikatado madu akoi national debt natti haibani aduna lengak amadi lengak pukhaliba development gi thabak mayam haibadi highway semjin babu oiro security matik chana pi babu oiro extortion lambi da otpa naiba ngasai sen khairo khaijin tawba phuba chaiba tawraga driver gi wakalon du yam nungai tawba phawraga di masana gari tawbada magi attention du adum nungai tawba tabani mi mayam gi thawai puriba natraga petrol puriba mayam singadu akoi accident thokpagi maram do ngasai lambi de lairiba disturbances and grievances mayam singaduna root causes ne haibani sigi mathakta amuksu hariba saigi nagamisam taruk hatpadagi hauraga mathang ko yam thina ko genocide ko kuki terrorist sing na hathi bedgo madugi follow up action justice pamadagi mathang strike sing lakpadana hojiki counter blockade amuk tawduna economic blockade tawbagi issues mayam lakpudu dani ngasai UNC da ko CM na kano piri base aduna hariba mayam sing sigi kano di root causes si karino haiba matamda matam sana governance si karino governance haiba si kariko development kharagi paisa ja ke mayam collection tawduna kotana tawbu nga thuna te in all aspects mayam the development tangai phadaba haibadi national highway simadi compulsory hangan gadoni haibani da sigi damta highway security forces mayam akoi gi demand tawduna lakhre pi de adagi amu malakta convoy tha ba khotpa mayam su amuk thai amuk sang nai di ama tawde leire lambi thong amuk phatre amuk sum laisalaka mayam singi nuai to mayam duni aduna hojika hariyo mayam sing factor mayam sing ase UNC gi blockade se hangto ga je loigda banati adu anyway matam thare wari chanaba haibasi makse adum hanagi demand UNC gi lairiba high justice for the innocent civilian 6 mayam leidana adu mayam adugi kanu do adu yum kai mai phom khang anytime oi thaba khotpa ama tawwa adum chathariba adu chathagani jo haila agat adum thone jo khang khang thingmungam driba thaoina thingdriba na proxy war ni ga haiba mayam sing ase masigi reality it's a fact ne haibani da hariba mayam sing ase the government and security forces mayam sing ase na fully masi kanu protect or matungda am secure leba highway mo ba am secure leba ngasai gi kanu miyam gi residence yum kai leba mayam se masi leiragadi hari posak mayam se thoi maramaduna still ekoi thinga su thingna ekoi gi miyam gi apamadi akoi gi makhata na mai hayo lang pok thonda ba yum kai IDP mayam wa na leringi marak sida amsu thaning matumda yung may thaba terrorist sing sina ngasai hanung tam micham hatpak mayam sing ase yingdana leiragadi tasengna swaidani miyam na state terrorism haibagi thabak tu manipur phungban chathare haibadi terrorist sing thabak taw matamda leiriba leingak natraga madu center oigera state oigera maduna ngak thok center pidana civilian mayam gi protection piba ngamdragadi state exception da ngasai violence misam miyam gi right to life ta ngasai gi right to livelihood ta ngasai kanu manghan bagi option le hairagadi madu state terrorism gi part amani haina thamge aduna atu matamda government asina masagi kanoni justice for human rights violations aduga secured highway sima fully kutak thai oina ko thamnabagi thabak sel hokadabani haina samai thamge ko aza mathang damunak sage